ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯂꯧ ꯏꯪꯈꯣꯜ ꯌꯥꯝꯅ ꯂꯩꯕ ꯁꯅꯥꯖꯥꯎꯕ ꯀꯧꯕ ꯑꯍꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤ ꯁꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯗꯤ ꯁꯅꯥꯖꯥꯎꯕꯒ ꯋꯥꯈꯜ ꯌꯥꯝꯅ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯥꯒꯤꯗ ꯈꯜꯂꯤ, ꯃꯤꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯄꯣꯠꯆꯩ ꯑꯗꯨꯅ ꯊꯝꯖꯤꯜꯂꯒ ꯃꯤꯉꯣꯟꯗꯒꯤ ꯈꯦꯠꯇꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯑꯃꯈꯛ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯃꯃꯥ, ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯑꯩꯒꯤ ꯂꯦꯡꯌꯥꯟ ꯐꯤꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ." "ꯑꯣ ꯇꯥꯔꯦ, ꯁꯤꯗ ꯂꯩꯔꯦꯁꯦ꯫ ꯑꯗꯣ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗꯅꯣ ꯆꯠꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ?" "ꯑꯩꯅꯦ ꯑꯌꯨꯛ ꯑꯣꯏꯔꯤꯉꯩꯁꯤꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕ ꯍꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨ ꯑꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ 5 ꯑꯁꯦ ꯁꯤꯠꯇꯣꯛꯂꯒ ꯉꯥꯗꯣ ꯐꯥꯗꯣꯛꯍꯜꯂꯒꯦꯅ ꯇꯧꯕꯅꯤꯅꯦ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯄꯨꯈ꯭ꯔꯤ 5 ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯑꯗꯨꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯉꯥꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯉꯥꯁꯤꯡ ꯑꯁꯦ ꯈꯔ ꯊꯨꯅ ꯏꯁꯤꯠꯍꯜꯂꯒ ꯐꯥꯗꯣꯛꯍꯧꯗ꯭ꯔꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯌꯥꯝꯅ ꯆꯤꯟꯁꯤꯜꯂꯛꯅꯤ, ꯉꯥꯁꯤꯡ ꯑꯁꯦ ꯃꯊꯪ ꯁꯤꯕ ꯍꯧꯔꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯦꯛꯂꯒ ꯑꯃꯨꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯠꯇꯣꯛꯍꯧꯅꯕ ꯍꯥꯏꯅ ꯇꯧꯒꯦ ꯇꯧꯔꯤꯕꯅꯤ." "ꯍꯣꯏ, ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯖꯒꯦꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ, ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯀꯌꯥꯅꯣ ꯅꯦꯛꯄꯤꯔꯨꯗꯣꯏꯗꯨꯕꯣ?" "ꯃꯈꯣꯏ 6 ꯅꯦꯛꯀꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯣ ꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯃꯤꯒꯤ ꯊꯕꯛ ꯁꯨꯒꯗꯕ ꯂꯩꯔꯝꯂꯕꯗꯤ ꯐꯔꯛ ꯑꯃ ꯇꯥꯟꯅꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ." "ꯑꯗꯣ ꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯐꯔꯛ ꯇꯥꯔꯁꯨ ꯑꯇꯩ ꯀꯥꯡꯕꯨ ꯑꯃ ꯍꯦꯛ ꯌꯦꯡꯕꯤꯔꯛꯑꯣ꯫ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯊꯕꯛꯄꯨꯗꯤ ꯃꯆꯨ ꯇꯥꯏ, ꯑꯗꯨꯒ ꯌꯥꯡꯕꯁꯨ ꯌꯥꯡꯉꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨꯗꯤ ꯐꯅꯗꯤ ꯆꯥꯎꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯨꯠꯁꯨꯃꯟꯁꯨ ꯈꯔ ꯇꯥꯕ, ꯈꯔꯁꯨ ꯐꯒꯗꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯗꯨ ꯅꯦꯛꯂꯨꯕꯗ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅꯁꯨ ꯈꯪꯕ, ꯑꯗꯨꯒ ꯏꯃꯤꯠ ꯏꯈꯣꯡꯅꯁꯨ ꯎꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯦꯛꯄꯅ ꯐꯠꯇ꯭ꯔꯅꯦ?" "ꯍꯣꯏꯁꯦ ꯐꯔꯦꯁꯦ, ꯃꯣꯏ ꯄꯥꯕꯨꯡꯅ ꯐꯒꯗꯕꯗꯣ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ, ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯒ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯆꯠꯄꯤꯔꯒꯦꯔꯣ?" "ꯀꯗꯥꯏꯗꯒꯤ? ꯑꯩꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯊꯣꯛꯂꯒ ꯂꯩꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯁꯤꯡꯗꯨ ꯎꯅꯕ ꯍꯦꯛꯇ ꯅꯪꯍꯧꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯉꯟꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯃꯥꯅꯆꯥ ꯆꯥꯛꯇꯣ ꯆꯥꯊꯣꯛꯀꯦꯁꯨ ꯆꯥꯊꯣꯛꯑꯝꯃꯨ, ꯑꯩꯗꯤꯅꯦ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯗꯨ ꯇꯣꯝꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯕꯛ ꯂꯩꯇꯕ ꯑꯣꯏꯕꯅ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯅꯪ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯐꯔꯦꯍꯦ꯫ ꯑꯩꯁꯨꯅꯦ ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ." "ꯈꯨꯔꯥ, ꯀꯗꯣꯝꯗꯒꯤꯅꯣ? ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ, ꯀꯔꯤ ꯂꯩꯔꯒꯦ ꯈꯨꯔꯥ?" "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯨꯔꯥꯒꯤ ꯄꯨꯈ꯭ꯔꯤ 5ꯗꯣ ꯅꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯃꯨꯛꯇ ꯁꯤꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯥꯁꯤꯡꯗꯨꯁꯨ ꯐꯅ ꯆꯥꯎꯕ ꯈꯔꯗꯤ ꯌꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯈꯔꯁꯨ ꯆꯤꯟꯅ ꯎꯔꯦ꯫ ꯑꯗꯨꯅꯅꯦ, ꯑꯊꯨꯕ ꯃꯇꯝꯗ ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯗꯣꯛꯍꯧꯗ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ." "ꯑꯣ, ꯌꯥꯏꯌꯦ ꯈꯨꯔꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯊꯕꯛ ꯈꯔ ꯀꯣꯝꯃꯦ꯫ ꯑꯗꯣ ꯀꯩꯗꯧꯉꯩꯗꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯁꯤꯒꯦ ꯈꯨꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯌꯥꯅꯣ ꯈꯨꯔꯥꯅ ꯅꯦꯛꯄ ꯄꯥꯝꯂꯤꯁꯤꯕꯣ?" "ꯍꯧꯕꯒꯤꯕꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯨ ꯌꯥꯔꯦ꯫ ꯑꯗꯣ ꯅꯈꯣꯏ ꯅꯨꯄꯥ 6ꯇꯤ ꯄꯥꯝꯃꯤꯅꯦ ꯑꯩꯅ." "ꯍꯣꯏ, ꯐꯔꯦ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯂꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕ ꯃꯈꯣꯏ ꯅꯨꯄꯥ 6 ꯂꯥꯛꯇꯨꯅ ꯁꯅꯥꯖꯥꯎꯕ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯁꯤꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤ ꯁꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯗꯤ ꯃꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨ ꯍꯥꯟꯅꯗꯒꯤꯁꯨ ꯁꯤꯡꯊꯥꯅꯗꯕ, ꯑꯗꯨꯒ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯒ ꯉꯥꯡꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅ ꯇꯣꯝꯕ ꯍꯣꯏꯅ ꯐꯖꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯠꯇꯨꯅ ꯉꯥꯗꯨ ꯐꯥꯔꯕꯁꯨ ꯃꯈꯣꯏꯅꯗꯤ ꯇꯣꯝꯕ ꯍꯣꯏꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯑꯣꯏꯕ ꯑꯁꯣꯏꯕ ꯀꯌꯥ ꯊꯤꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯍꯣꯏꯁꯨ ꯁꯈꯤꯅ ꯉꯥꯡꯂꯛꯇꯅꯕ ꯍꯥꯏꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯐꯖꯅꯗꯤ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯇꯣꯝꯕ ꯍꯣꯏꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤꯕ ꯄꯜ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯀꯤꯟꯊꯔꯛꯇꯨꯅ ꯃꯈꯣꯏꯅ ꯁꯤꯠꯇꯣꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯏꯁꯤꯡ ꯁꯤꯠꯇꯣꯛꯈ꯭ꯔꯕ ꯖꯒꯥ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫
Matam aduda Sakhina hanadagi kharaga ngangzanimbane asumna hairaklammi. Hoi ibungo hoi. Thabak tawbado kharasu ninthina tawba kaidogi noibo. Sel lauraga suba thabakni. Nasa nasagi oiba thabak nate haina chakom tawbado tawnune noibo. Hoi hoi nomja. Akhoi su palse phajana di semkhibani. Ado ising ase yam khalakpa sida majet amakhak ninkhairakpani. Hoi ne adubo haiba. Khara phajana tawko. Yengbadane mitna halakanu. Ase hairamlaga Sakhido imungda changkhre. Mahakna hek changkhibaga tombo hoigi thabak suminariba kangbu aduna asumna makhoi masal hainarai. Itaw tomba khura sana jawba duna marol ama phari. Aduga magi nupiga machaga sina othokna su nungsikhidre. Nate aikhoi su thabak ase thuna loininglibani. Wari makhai su hotnaraga mana masing phawba amata thabide. Aikhoina tawriba thabak ase selbudi phangba thabakne haibabu makhoi imungi thabakni ne. Aidine makhoi imungi thabakse matung manawgadi yaujararoi taw. Aishu dumaina khalabani taw. Inomjagi mawong mataw asidabu aibudi hanadagi khangi. Aduda khura sana jawbagi khallaga aina wafam ase yakhibani. Mahakti aikhoigi awa ana tarakpa matamdusu adum mateng pangbiba. Aduda aina hekta kanthokpado ngamdaduna tawbani ne taw. Hoi taw nangna haidusu chumbudi chumme. Khura budi akhoisu yam nungsi. Ado magi matu macha sigine aina khallaga yam tallise. Macha nupa nongyai sina marol ama akhoise mathaki ahalni haiba phawba khandene. Mana is sel biduna neklabani haiduna ikhoibu minado no ngang saktana taw. Yam pendede. Ai moi mama machagi matawse. Pare se taw to ose. Handangna handak oikraso matungdadi makhoigi thabak amuhana sudraga loirise. Asumna matam khara haukhre. Hojikti sana jawba adusu ahal yamna oisilaklambe. Thaina sana jawbana naha oiringai mahaki marup amaga nacha icha pinase haina khiba wafam amakhak leirami. Wafam aduna maram oiraga hojikti sana jawbana magi machanupa nongyaibu mahaki marupki machanupi thajaga luhongnaba haina waloisinarami. Aduga makhoigi luhongbagi matam adusu lepkhre. Ahanbadadi nongyai mahaki masamaki luhongba oiragasu madi karimata khanglamde. Adubu mahakna khanglakpa mikup aduda mahak yamna sauninglammi. Aduna mapabungda hairai. Baba, kaino baba na tawbirisibo? Nacha aigi luhongbabu ayhak isamaki wa amata su tabidana tawbiribadubu karigino. Nate, aigisu matam kuinadagi khangnajarakba nupi ama leizai. Aidi manatanadi atopa nupi amtaga luhongduna leiminaba ngamjaroi. Hai, ibungo, yengu. Aise nangi napani. Aina nangi phattanaba karisu tawroiko. Aduga nangna loinariba nupi macha ado yamnabudi pharamgani. Aduga ipana mabu pamdaduna thabak ase sinkibasu nate. Nangi babung yam chauga aigana. Nakhoi anina yamna piklingaigi matamda nacha icha pinaduna aikhoigi marup ama oibagi mari ase tung koina loinaba yananaba haina hainakhibani. Aduga migidi machanupi su oiribani. Migi machanupi adusu mahakna karisu haidrak. Nupa nangna adu tawiga ada tawiga hairisi karigino. Tawnu tawnu. Ipade hairisi niko. Ipagi mai nga. Aigidi ichasu ani suba nate. Aduna nangna ipagi pukningi ihulado masak khangna thabak adu tawko. Nade baba. Aigamta su masak khangna kiba nupi su nate. Aduga nupi aduga aiga wakal mot manarira aina pamjaba nupi oigadawribra haibasu khangdab. Adubu mataw karamna aina nupi aduga punsi su pahingminadoino. Baba, nacha wafamado sukya yaba ngamjaroiko. Aidi ngamjaroi hairisini. Hai, nongyai. Nang ipabu yamna sawhalakanuko. Karigumba nangna wafam asibu sukya hek yadraba. Nangbu aina ichaniga amata hairu. Aduga ipa ichagi mari ase khudak aduda tatnagadabani. Masida sunatana. Nangbu su yum masida changjapam piroi. Nangbu khudak aduda tanthokadabani khangu. Asi hairamlaga yamna sauna sana jawba imungda changkhre. Ngasaidagi mapa macha anina sanariba wari adu tariba sakhi ado machanupagi manakta tapna famthaduna hairai. Imagi bungo. Nangi thamoida phawriba nungaitabado imasu khangi. Adubu nangne napabungi wakhal nungaitanaba thabakti tawkono. Napabunga aigagidi. Ichana tomtane. Aduna ne madu punamak adu khangna nangna chatluko. Ima
ꯑꯩꯒꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯤ ꯂꯩꯌꯦ ꯏꯃꯥ. ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯑꯗꯨꯅ ꯃꯇꯧ ꯀꯝꯗꯧꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯅꯕ ꯍꯥꯏꯅ ꯆꯠꯃꯤꯟꯅꯔꯛꯂꯒ ꯂꯃꯈꯥꯡꯗ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯗꯣꯏꯅꯣ ꯏꯃꯥ? ꯍꯩ, ꯃꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯃꯇꯦꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨ. ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯅꯃꯥ ꯑꯩꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ. ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯅꯄꯥꯕꯨꯡ ꯅꯪꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ ꯏꯕꯨꯡꯉꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅꯁꯨ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯌꯥꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯊꯣꯛꯂꯔꯦ. ꯀꯅꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯃꯍꯥꯛ ꯂꯦꯞꯂꯨꯅꯤ? ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯕꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯥꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯄꯥꯝꯗꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯌꯥꯕꯗ ꯇꯥꯔꯝꯃꯤ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯊꯥꯖ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯂꯧꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯌꯥꯏꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯕꯤꯔꯝꯗꯦ. ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛꯅꯗꯤ ꯊꯥꯖꯕꯨ ꯆꯩꯕꯤꯗꯨꯅ ꯉꯥꯡꯕꯤꯗꯨꯅꯇ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯅꯥꯖꯥꯎꯕ ꯁꯈꯤ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯊꯥꯖꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ. ꯃꯁꯤꯗꯒꯤ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯅꯪꯁꯨ ꯏꯃꯥ ꯍꯣꯏꯒ ꯆꯥꯛ ꯑꯁꯦ ꯆꯥꯊꯣꯛꯃꯤꯟꯅꯍꯧꯔꯁꯤꯗꯅ. ꯏꯃꯥ, ꯑꯩꯗꯤ ꯀꯣꯟꯅ ꯏꯃꯥ ꯍꯣꯏ ꯂꯣꯏꯔꯒ ꯆꯥꯔꯒꯦ. ꯏꯃꯥ ꯍꯣꯏ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯆꯥꯕꯤꯔꯣ. ꯅꯃꯧꯅ ꯏꯃꯥ ꯍꯣꯏꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯑꯒꯦ. ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯃꯧꯁꯤꯗꯤ. ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯏꯃꯧ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ. ꯅꯠꯇꯦ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯧ ꯑꯁꯤꯕꯨ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯔꯣꯏ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯠꯇꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯅꯃꯧꯒꯤ ꯁꯦꯕꯥ ꯑꯁꯤꯗ ꯄꯦꯟꯕꯤꯗ꯭ꯔꯤꯕꯔꯣ? ꯍꯩ, ꯀꯔꯤꯒꯤ ꯄꯦꯜꯂꯣꯏꯗꯧꯔꯤꯕꯅꯣꯅꯦ? ꯄꯦꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯨ. ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯖꯁꯨ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯀꯨꯗ ꯍꯥꯏꯔꯛꯏ. ꯕꯥꯕꯥ, ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯈꯣꯒꯦ? ꯕꯦꯝꯃ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯄꯥꯒꯤꯗꯤ ꯄꯨꯛ ꯊꯜꯂꯦ. ꯑꯗꯣ ꯅꯃꯥ ꯄꯨꯛꯆꯥꯎꯕꯤ ꯑꯁꯤꯒꯤ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ. ꯀꯔꯤꯕ ꯃꯈꯣꯏ ꯄꯥꯕꯨꯡ? ꯀꯩꯅꯣ ꯄꯨꯛꯆꯥꯎꯕꯤ ꯀꯥꯏꯗꯦ? ꯍꯥꯏꯗꯦꯗ. ꯅꯪꯗꯤ ꯆꯥꯛ ꯈꯔ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯒꯟꯕ ꯑꯗꯨꯗ ꯄꯨꯛꯆꯥꯎꯕꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦꯅꯦ? ꯁꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯑꯗꯨ ꯐꯦꯠ लाउꯅ ꯂꯩꯊꯣꯛꯈꯤ. ꯃꯁꯤꯗꯒꯤ ꯊꯥꯖꯅ ꯑꯃꯨꯛ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯏꯃꯥꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯛꯈꯣꯒꯦ? ꯌꯥꯔꯦꯗ, ꯏꯃꯥꯒꯤꯁꯨ ꯌꯥꯔꯦ. ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ, ꯅꯪꯁꯨ ꯆꯥꯍꯧꯔꯨꯔꯣ ꯂꯥꯛꯑꯣ. ꯑꯗꯣ ꯇꯥꯃꯣꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯀꯦ. ꯌꯥꯔꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯛ ꯍꯥꯞꯄꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯣ? ꯌꯥꯝ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯛꯀꯅꯨ. ꯅꯪꯒꯤ ꯅꯊꯧ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧ. ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯏꯃꯧ ꯑꯁꯤꯅ ꯆꯥꯛ ꯍꯥꯞꯄꯛꯎꯔꯗꯪ ꯍꯥꯏꯕꯅꯤ. ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ? ꯍꯥꯞꯄꯛꯀꯅꯨ, ꯍꯥꯞꯄꯛꯑꯣ, ꯑꯗꯨꯇꯪ ꯍꯥꯏꯔꯒ ꯂꯣꯏꯔꯦ. ꯅꯠꯇꯦ, ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯁꯦ ꯀꯣꯏꯊꯣꯛꯂꯒ ꯏꯃꯧꯗ ꯆꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯆꯩꯕ ꯆꯩꯗꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯑꯩꯅ ꯑꯩꯒꯤ ꯆꯥꯛ ꯋꯥꯠꯂꯦ ꯍꯥꯞꯄꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯍꯪꯉꯛꯏꯅꯣ? ꯃꯥꯒꯤꯁꯦ ꯑꯋꯥꯠ ꯑꯄꯥ ꯁꯥꯕ ꯀꯧꯋꯦ. ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯑꯁꯦ ꯑꯉꯥꯎꯕꯅꯤꯀꯣ. ꯑꯗꯨꯅꯅꯦ, ꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯅꯪꯅꯦ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯒꯅꯨꯀꯣ. ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ. ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯃꯊꯃꯣꯏꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ. ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯤꯕ ꯅꯠꯇꯦ. ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯊꯣꯛꯆꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯥꯖꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ. ꯄꯥꯎꯁꯦ ꯇꯥꯕꯗ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯁꯈꯤ ꯑꯅꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯥꯖ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯥꯖꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯨ ꯐꯥꯎꯕ ꯎꯖꯕ ꯐꯪꯗꯅ ꯇꯥꯏꯕꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯁꯈꯤ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯑꯅꯤꯅ ꯃꯁꯨ ꯅꯨꯄꯤ ꯃꯉꯥꯂꯩꯃꯕꯨ ꯅꯤꯡꯊꯤꯅ ꯅꯥꯎꯌꯣꯛ ꯅꯥꯎꯈꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯌꯥꯏꯗꯤ ꯃꯉꯥꯂꯩꯃꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯊꯥꯖꯕꯨ ꯌꯥꯅꯤꯡꯈꯤꯗꯕ ꯅꯨꯡꯁꯤꯈꯤꯗꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯗ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯁꯈꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯃꯇꯝꯁꯨ ꯑꯣꯏꯁꯜꯂꯛꯄ ꯑꯣꯏꯕꯅ ꯍꯌꯦꯡ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯉꯥꯂꯩꯃ ꯑꯁꯤ ꯀꯅꯥꯅ ꯅꯥꯎꯌꯣꯛ ꯅꯥꯎꯈꯣꯟꯍꯧꯒꯅꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯧ ꯑꯗꯣ ꯅꯍꯥꯛꯅ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤ꯫ ꯑꯗꯨꯝꯅ ꯅꯪꯅ ꯅꯆꯥ ꯑꯗꯨꯕꯨ ꯃꯤꯔꯥꯏꯕ ꯐꯠꯇꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠꯂꯣ꯫ ꯅꯪꯕꯨ ꯅꯁꯥꯃꯛꯀꯤ ꯅꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯕ꯭ꯔꯣ?" "ꯑꯁ ꯏꯃꯥ, ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯛꯂꯝꯕ ꯃꯆꯥ ꯑꯁꯤꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯃꯃꯥ ꯅꯨꯡꯁꯤꯗꯕꯒꯤ ꯃꯆꯥꯅꯤꯅ ꯃꯥꯁꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯃꯛ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯏꯆꯥꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯗꯤꯅꯦ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦꯍꯦ꯫ ꯅꯆꯥ ꯑꯁꯤꯗꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯃꯗꯨꯕꯨ ꯍꯥꯏꯍꯩꯕ ꯋꯥꯔꯕ? ꯏꯃꯥ, ꯍꯥꯏꯍꯩꯒꯦꯔꯥ ꯍꯥꯏꯍꯩꯔꯣꯏꯒꯦꯔꯥ ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯗꯣ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯦ, ꯋꯥꯏ ꯁꯪꯉꯦ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯃꯊꯥ ꯁꯥꯍꯟꯕꯤꯔꯛꯀꯅꯨ꯫ ꯄꯥꯕꯒ ꯏꯃꯥꯒꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯖꯈꯤꯕ ꯅꯃꯧ ꯑꯗꯨꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯌꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯈꯤꯅ ꯄꯤꯛꯂꯤꯕ ꯃꯁꯨ ꯅꯨꯄꯤ ꯃꯉꯥꯂꯩꯃꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯃꯉꯥꯂꯩꯃꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯈꯤ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯑꯅꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯅꯣꯡꯌꯥꯏ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯂꯥꯏꯖ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯉꯥꯂꯩꯃꯕꯨ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯁꯨꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯏꯖꯅ ꯃꯉꯥꯂꯩꯃꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯣꯡꯌꯥꯏꯅ ꯈꯪꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯁꯨ ꯂꯥꯏꯖꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯏꯆꯟꯇꯣꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯝꯗꯦ꯫ ꯐꯖꯕ ꯐꯤꯔꯣꯜ, ꯑꯇꯥꯡꯕ ꯁꯥꯟꯅꯄꯣꯠ ꯈꯨꯗꯤꯡ ꯃꯆꯥꯅꯨꯄꯤ ꯏꯆꯟꯇꯣꯟꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯃꯉꯥꯂꯩꯃꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯉꯥꯂꯩꯃꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯦꯠꯅ ꯏꯅꯕꯒꯤ ꯑꯃꯟ ꯑꯀꯥꯏ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯐꯤꯖꯣꯜ ꯑꯗꯨ ꯑꯣꯏꯅ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯉꯥꯂꯩꯃꯗꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅ ꯃꯅꯥꯎꯅꯨꯄꯤ ꯏꯆꯟꯇꯣꯟꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇꯪ ꯎꯠꯅꯤꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯃꯉꯥꯂꯩꯃꯕꯨ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯂꯩꯃ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯉꯥꯂꯩꯃ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯏꯆꯟꯇꯣꯟ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯅꯤꯡꯗ ꯇꯧꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯂꯩꯃꯗꯤ ꯅꯣꯡꯃꯗ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯏꯊꯣꯛꯇꯨꯅ ꯄꯣꯊꯥꯖꯕ ꯐꯥꯎꯕ ꯁꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯉꯥꯂꯩꯃ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯧꯕ ꯂꯣꯏꯊꯣꯛꯂꯒ ꯃꯍꯥꯛ ꯋꯥꯃꯟꯕꯗꯒꯤ ꯌꯦꯅꯈꯥꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯉꯥꯂꯩꯃꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯍꯩꯃ ꯍꯩꯃ, ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯔꯝꯂꯤꯅꯣꯕꯁꯦ? ꯅꯠꯇꯦ, ꯃꯊꯧ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯐꯩ ꯐꯩ, ꯅꯪ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯇꯧꯗꯅꯕ ꯍꯥꯏꯅ ꯂꯩꯊꯣꯛꯇꯅꯒ ꯇꯧꯔꯗꯅ ꯅꯪ ꯉꯁꯤ ꯑꯩꯅ ꯀꯌꯥꯝ ꯊꯤꯅ ꯂꯥꯛꯅꯒꯦ ꯌꯦꯡꯉꯨ ꯅꯪ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯉꯥꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯃꯃꯥ ꯑꯁꯤꯕꯒꯤ ꯃꯆꯥꯅꯨꯄꯤ, ꯅꯪ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥ? ꯍꯥꯏꯌꯨ, ꯀꯔꯤ ꯇꯧꯔꯤꯅꯣꯕ? ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯪꯒꯤ ꯅꯃꯥ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯁꯤꯕꯤ ꯑꯗꯨꯅ ꯂꯥꯛꯂꯒ
ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯣ ꯍꯧꯒꯠꯂꯣ. ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯔꯨꯁꯨ ꯆꯠꯂꯣ. ꯏꯃꯥ, ꯑꯩꯅ ꯍꯧꯖꯤꯛꯇ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯝꯃꯕꯅꯤ. ꯑꯗꯨꯒ ꯋꯥꯔꯦꯅ ꯉꯥꯛꯇꯪ ꯐꯝꯂꯝꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯆꯣ ꯍꯥꯏꯕꯅꯣ? ꯑꯩ ꯇꯧꯔꯨꯒꯦ. ꯌꯥꯝ ꯍꯩꯔꯦꯅꯦꯀꯣ ꯋꯥ ꯉꯥꯡꯕꯒꯗꯤ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦ? ꯍꯥ? ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯅꯤꯡꯗꯗꯨꯅ ꯂꯩꯊꯣꯛꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯍꯦ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯊꯤꯕꯣꯡꯒ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯖꯔꯤꯕꯁꯦ ꯅꯕꯦꯝꯃ ꯑꯩꯅ ꯅꯪꯕꯨ ꯐꯪꯍꯟꯕꯤꯔꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅꯕꯨ ꯌꯥꯗ꯭ꯔꯕ ꯅꯪꯗꯤꯅꯦ ꯅꯄꯨꯟꯁꯤ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯒꯗꯧꯔꯤꯕ. ꯆꯠꯂꯣ. ꯏꯃꯨꯡꯒꯤ ꯀꯥ ꯃꯌꯥꯝ ꯑꯁꯦ ꯋꯥꯏꯔꯝ ꯂꯣꯏꯅ ꯇꯩꯊꯣꯛꯂꯨꯆꯣ ꯆꯠꯂꯣ. ꯃꯉꯥꯜꯂꯩ ꯃꯋꯥ ꯑꯝꯇ ꯍꯥꯏꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯁꯤꯗꯒꯤ ꯂꯥꯏꯖꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ. ꯃꯁꯛ ꯑꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦꯀꯣ. ꯅꯠꯇꯦ, ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈꯤꯗꯣꯏꯅꯣꯕ? ꯃꯥ ꯑꯃ ꯂꯩꯕꯗ ꯏꯃꯨꯡ ꯑꯁꯦ ꯋꯥꯏ ꯄꯨꯡꯆꯤꯟ ꯆꯤꯜꯂꯤ. ꯂꯩꯐꯝ ꯆꯥꯐꯝ ꯁꯨꯈꯪ ꯈꯪꯗꯦꯕ. ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯅ ꯉꯥꯡꯗꯅ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯔꯛꯏꯁꯤꯅ? ꯍꯣ, ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ? ꯅꯪꯒꯤ ꯅꯇꯨ ꯑꯍꯜ ꯑꯁꯤꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅꯅꯦ ꯌꯦꯅꯈꯥ ꯑꯁꯤꯗ ꯊꯣꯛꯑꯒ ꯂꯩꯔꯝꯂꯤꯕꯅꯤ. ꯃꯊꯤꯕꯣꯡ ꯈꯔ ꯄꯤꯖ ꯄꯤꯊꯛꯇꯅ ꯇꯧꯗꯨꯅ ꯊꯝꯂꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯈ꯭ꯔꯦ. ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯁꯧ ꯂꯥꯡꯂꯒ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏꯅꯣ? ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ? ꯍꯣ, ꯑꯩꯁꯦ ꯃꯉꯣꯟꯗ ꯐꯨꯃꯟꯗꯅ ꯑꯩꯅ ꯑꯣꯏꯅ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ. ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯕꯨ ꯌꯥꯗꯦ. ꯈꯪꯗꯦꯅꯦ, ꯃꯅꯝ ꯍꯅꯝ ꯑꯃ ꯍꯦꯛ ꯏꯀꯟ ꯀꯜꯂꯗꯅ ꯑꯩꯅꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯑꯁ, ꯐꯔꯦꯁꯦ. ꯑꯗꯣ ꯑꯩꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯃꯐꯝ ꯑꯗꯨꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯨꯁꯨꯅꯦ ꯄꯤꯊꯣꯛꯄꯤꯔꯝꯃꯒꯦ. ꯍꯣꯏ. ꯑꯗꯣ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯤ. ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕꯤꯌꯨꯀꯣ. ꯅꯣꯡꯌꯥꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯌꯥꯏꯒꯤ ꯀꯔꯕꯥꯔ ꯑꯗꯨ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯁꯦꯟꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯌꯥꯏꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯃꯨꯟꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯨ ꯑꯣꯏꯔꯤꯕ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯄꯨꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯅꯤꯡꯗꯨꯅ ꯄꯨꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯄꯨꯔꯦꯜꯁꯨ ꯃꯍꯥꯛꯄꯨ ꯎꯖꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯣꯡꯌꯥꯏ, ꯀꯗꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ? ꯆꯪꯕꯤꯔꯣ. ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯕꯣ? ꯇꯥ ꯄꯨꯔꯦꯜ, ꯑꯩꯁꯦ ꯇꯥ ꯄꯨꯔꯦꯜꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ. ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯍꯦꯛꯇ ꯍꯥꯏꯌꯨ. ꯇꯥ ꯄꯨꯔꯦꯜ, ꯍꯟꯗꯛ ꯑꯩꯒꯤ ꯀꯔꯕꯥꯔ ꯑꯗꯨꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯈꯛ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯥ ꯄꯨꯔꯦꯜꯅꯁꯨ ꯇꯥꯔꯝꯃꯅꯤ. ꯑꯗꯨ ꯁꯦꯟꯐꯝ ꯑꯗꯨꯅ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯀꯔꯕꯥꯔꯁꯦ ꯃꯨꯠꯄ ꯌꯥꯅ ꯂꯩꯔꯤ. ꯑꯗꯨꯒ ꯇꯥ ꯄꯨꯔꯦꯜ, ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯑꯗꯨꯅꯕꯨ ꯃꯨꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯅꯤ. ꯑꯗꯨꯅ ꯇꯥ ꯄꯨꯔꯦꯜꯅ ꯅꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯦꯟꯐꯝ ꯑꯗꯣ ꯈꯔ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ. ꯐꯔꯦ. ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯔꯒꯦ. ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯍꯥꯏꯒꯦ. ꯌꯦꯡꯉꯨ, ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯄꯤꯕꯥ ꯉꯝꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯒ ꯂꯨꯍꯣꯡꯂꯁꯤ. ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯂꯦꯝꯅ ꯑꯣꯏꯔꯕꯁꯨ ꯄꯤꯊꯣꯛꯀꯦ. ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯃꯊꯃꯣꯏꯗ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ. ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯈꯟꯖꯔꯝꯃꯤ. ꯅꯠꯇꯦ, ꯑꯩꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯊꯣꯛꯈ꯭ꯔꯁꯤꯔꯅꯦ. ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯤ ꯏꯆꯟꯇꯣꯟꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯦꯡꯕ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯊꯣꯛꯀꯗ꯭ꯔꯅꯦ? ꯍꯦꯔꯥ, ꯃꯗꯨ ꯌꯥꯔꯣꯏꯗ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯅꯤꯡꯊꯧꯒꯨꯝꯕꯗ ꯃꯌꯨꯝ ꯄꯥꯟꯒꯗꯕꯅꯤ. ꯑꯗꯣ ꯉꯥꯏꯈꯣ, ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯕ ꯇꯥꯔꯒꯅ ꯑꯩꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯨꯠꯀꯗꯧꯔꯤ. ꯑꯗꯨꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯂꯩꯔꯤ. ꯃꯉꯥꯜꯂꯩ ꯃꯗꯨ ꯑꯣꯏꯅ ꯊꯥꯖꯊꯣꯛꯈ꯭ꯔꯒꯦ. ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯁꯦꯟꯐꯝ ꯑꯗꯨꯁꯨ ꯐꯪꯂꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯏꯇꯨ ꯏꯆꯥꯒ ꯋꯥꯏ ꯁꯪꯅ ꯂꯩꯔꯅꯤꯗꯅ. ꯑꯁꯤ ꯈꯟꯗꯨꯅ ꯄꯨꯔꯦꯜꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯦ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥ ꯉꯝꯕ ꯑꯃꯗꯤ ꯃꯉꯥꯜꯂꯩꯃꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯤꯕꯥ ꯉꯝꯕ ꯑꯁꯤ ꯃꯍꯥꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯁꯨꯝꯅ ꯆꯠꯄ ꯉꯝꯂꯛꯇꯕ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯆꯤꯡꯃꯥꯏꯗ ꯑꯣꯟꯊꯗꯨꯅ ꯑꯣꯏꯔꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯄꯤꯕꯥ ꯉꯝꯕꯅ ꯑꯍꯥꯟꯕꯗꯗꯤ ꯃꯉꯥꯜꯂꯩꯃ ꯁꯣꯏꯅꯥꯏꯔꯕ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕꯗ ꯍꯔꯥꯎꯅ ꯌꯥꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯌꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ.
ꯑꯗꯨꯕꯨ ꯃꯉꯥꯂꯩꯃꯗꯤ ꯃꯄꯥꯕꯨꯡꯅ ꯅꯝꯗꯨꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯂꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯥꯛꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯉꯥꯂꯩꯃ ꯂꯨꯍꯣꯡꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯉꯝꯕꯒꯤ ꯊꯃꯣꯏꯗꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯉꯥꯂꯩꯃꯕꯨ ꯊꯤꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯃꯉꯥꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯏꯟꯕꯤꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯉꯝꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯊꯝꯃꯣ, ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯥꯒꯦ꯫ ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯕꯗ ꯅꯪꯗꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯅꯪꯅ ꯁꯣꯏꯅꯥꯏꯕ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯍꯌꯦꯡ ꯅꯪꯅ ꯁꯨꯄꯥꯏ ꯄꯥꯏꯍꯧꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯂꯩꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯨꯝꯕꯤ ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯣꯏꯅꯣ? ꯇꯥꯃꯣ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯁꯤꯁꯨ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯈꯜꯂꯒ ꯇꯧꯖꯕꯅꯤ ꯇꯥꯃꯣ." ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯤꯕꯥꯉꯝꯕꯅꯗꯤ ꯀꯔꯤꯁꯨ ꯇꯥꯕꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯉꯥꯂꯩꯃ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯈꯜꯂꯨꯔꯒ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯉꯝꯕꯅꯁꯨ ꯃꯉꯥꯂꯩꯃꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯂꯩꯃꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯝꯗꯧꯅ ꯊꯝꯂꯛꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯉꯥꯂꯩꯃꯗ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕꯗꯨ ꯇꯥꯔꯨꯕꯗ ꯅꯣꯡꯌꯥꯏꯒꯤ ꯃꯊꯛꯇꯁꯨ ꯄꯤꯕꯥꯉꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯇꯧꯗꯨꯅ ꯄꯤꯕꯥꯉꯝꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯉꯝꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯌꯥꯏ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯗꯨ ꯃꯨꯠꯀꯗꯕꯒꯤ ꯑꯃꯨꯛꯀ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯑꯩꯁꯦ ꯍꯟꯗꯛ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯔꯦꯅꯦ꯫ ꯑꯩꯒꯤ ꯀꯔꯕꯥꯔ ꯑꯁꯦ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯃꯨꯛ ꯄꯨꯊꯔꯦ꯫ ꯑꯗꯨꯅ ꯀꯔꯕꯥꯔ ꯑꯁꯤ ꯃꯨꯠꯀꯗꯕ ꯃꯥꯟꯁꯤꯜꯂꯛꯂꯦ." "ꯍꯥ? ꯏꯁ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯣ ꯀꯔꯕꯥꯔ ꯃꯨꯠꯅꯤ ꯍꯥꯏꯅ ꯀꯔꯤꯒꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯥꯔꯤꯕꯅꯣ?" "ꯑꯗꯨꯒꯤꯅꯦ, ꯅꯨꯡꯁꯤꯗꯕꯤ ꯃꯉꯥꯂꯩꯃꯒꯤ ꯃꯀꯨ ꯑꯗꯨꯗꯒꯤ ꯁꯦꯟꯐꯝ ꯑꯃ ꯂꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯃꯉꯥꯂꯩꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯒ ꯃꯉꯣꯟꯗ ꯁꯦꯟꯌꯥꯝ ꯑꯃ ꯂꯧꯊꯣꯛꯍꯟꯅꯕ ꯅꯠꯇ꯭ꯔꯒ ꯇꯥꯄꯨꯔꯦꯜ ꯃꯁꯥꯗ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯍꯥꯏꯖꯕ ꯌꯥꯏ ꯀꯩꯅꯣ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯥꯄꯨꯔꯦꯜ ꯑꯗꯨꯗ ꯍꯥꯏꯖꯔꯒ ꯃꯇꯦꯡ ꯅꯤꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯅꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤನ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯀꯩꯅꯣ? ꯑꯗꯨꯅꯅꯦ, ꯇꯥꯄꯨꯔꯦꯜꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯗꯨ ꯄꯨꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯅꯣꯡꯌꯥꯏ, ꯅꯈꯣꯏꯒ ꯑꯩꯈꯣꯏꯒꯕꯨ ꯀꯔꯤ ꯊꯣꯛꯅꯗꯨꯅ ꯑꯩꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥ? ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥꯔꯅꯦ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ, ꯅꯪꯒꯤ ꯅꯆꯥꯔꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯃꯧ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯈ꯭ꯔꯕꯔꯣ? ꯑꯗꯨꯒ ꯂꯥꯏꯖꯗꯤ ꯃꯤꯇꯣꯞꯅꯤ, ꯃꯥꯗꯤ ꯊꯝꯕꯨ ꯊꯝꯈꯣ꯫ ꯅꯣꯡꯌꯥꯏ, ꯅꯪꯗꯤ ꯏꯃꯧ ꯃꯉꯥꯂꯩꯃꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯅꯠꯇꯕ꯭ꯔꯥ? ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠꯂꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯌꯧꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯁꯛ ꯑꯗꯣ ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯗꯥꯗꯥ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯅꯅꯥꯎꯅꯤ, ꯑꯗꯨꯒ ꯅꯆꯥꯅꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯇꯥꯗ ꯅꯈꯣꯏꯅ ꯀꯟꯕꯤꯕ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯇꯥꯗ." ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯕꯥꯉꯝꯕ ꯑꯃꯗꯤ ꯃꯉꯥꯂꯩꯃꯁꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯕꯥꯉꯝꯕꯅ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯎꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡ ꯄꯨꯔꯦꯜꯗ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯃꯁꯛ ꯃꯁꯥ ꯈꯪꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯍꯥ? ꯃꯁꯥꯒꯤ ꯃꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯕꯨ ꯃꯤꯇꯣꯞ ꯑꯩꯈꯣꯏꯕꯨꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯑꯗꯨꯅ ꯄꯥꯕ, ꯏꯃꯨꯡ ꯑꯁꯦ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏ ꯆꯪꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯠꯇꯕ ꯇꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯇꯧꯍꯟꯖꯅꯤꯡꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯂꯩꯃꯅꯁꯨ ꯃꯀꯨꯕꯣꯛꯀꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ
Nongyai amadi laizada hanna phawba yenglamdana chatkre. Masidagi Purilna amuk Nongyai da hairei. Haima, Nongyai, noi su chatlodana. As, noi sidi laiba ikaibasu khangdene he. Haujik, icha nupa asina mapa aibu warauduna hairamliba wafam adu taraba natro na khoiso. Aduna chalo. Yum masidane, kuina laitharanu chalo. Masidagi Nongyai amadi laijasu ikairaduna mayumda adu manghankre. Aduga haujikti, makhoi karbar adu sumutkiduna yamna waba imung ama haibadu oiraklami. Aduga haujikti, makhoi so masana phattaba tawzarubagi mahai adu phangle khanduna wana adu maghingba taki. Adubu nakal amaromda mangal laimadi mapuroiba pibangamba amadi makubok Purilgi midyeng makhada yamna nungaina amadi harauta yamna hingkhirame.